ngasi nungdaram phongkiba tongan tongan base phongsingnigi maruoiba pausing khongatcharaga mayamda share tawjigi ahanbada tabada yamna nuaitaba thamoi sokning oiraba pawmani mayam tuition chatpi nupi masa ama tatana takpada lekhidrei thawbal mayang imphal lambigi irong sai saba lambi sembar sijinaba tatatrak amana tuition chatpi nupi masa ama tatana takpadagi lekhidrei miyamna irong sai saba lambi semagi thabak thingsinkhre thawdo asing asi ayuk pung taruk makhairom tabada thokibani laikhidrabi nupi masa adu misba saitara apokpa abir khan irong sai sabadagini ngasi ayuk cycle tongduna tuition chatpada lambi phatabadagi tusinduna lairingaida tatatrak aduna takpadagi laikhidabani thawdoktuga mari lainana irong sai saba development forum gi secretary MD Sabir Khan gi serolda lambi semlibasi khudaktagi thingzele contractor gi thabak khusu quality maintain tawdabadagi khudong sadaba mayoknare haikienasu pausna makhatana su phungdorakli makasa tharak poina topa maruiba pau khranamo amasu makasa tharak poina topa poksi emadumu asumna phongli contractor asina suriba thabak khusu si quality leitabadana tana thabak suriba si yamna tapna subasina lamdam asida khundariba miyamna nomagi tangai fadaba thabak sathok sasin tawbada khudong sadaba kya mayoknare maram asina contractor masaga irong saisaba development forum ICDF amadi khulgi ahalaman singa phaminaduna wakhal taminadriba fawba lambi semagi thaba asi khudaktagi thingzele hairi thokriba thawdu asigi daita thaba asibu suriba contractor department gi mari lenabasingna pugadabani mari lenabasingna lagliba tang tara fawbagi manungna thabakto onthoktrabadi irong saisaba development forum ICDF na miyang kusam naraga democratic oiba khongjang sangsilagani hainasu forum sigi secretary MD Taris Khana kuyek piduna thadorokpa chirol amanasu phungdorakli haina pausina makhatana su phungdoknarakli maka chatarak poina topa maru eba paukranamo wakat mifam phamkhre mayang Imphal block congress committee na sinduna parliamentary secretary su oiramba MLA taragani thoibu disqualified tawgadabani haina mayang Imphal mini stadium da wakat mifam phamduna protest tawkhre wakat mifam aduda saru yaki bakhanagi minister Dr. KH Ratan Kumar na phungdokibada ngasi pangthokliba mifam asi Bharat Sangbidan kannaba rule of law ikai khumnaduna sathabani hainasu pausina makhatana phungdorakhi makasa tharak poina topa paw manamo lamlaki sa usik makhal mari mangkhre awangbo forest amasum environment minister awangbo newmaina haikre manipur lamlaki sa usik makhal mari zawan rhino wild ox sathau pink headed duck nganu kongangbi amasu manipur jungle bush quite usik makhal asi mangkhibagi record lay wafam asing asi Manipur Vidhan Sabha Congress ki MLA K Ranjana hanglakpa wahangi pakhumda forest mantri awangbo niumaina phongdokibani mantri na makha taraduna Manipur mangsilagni ba sa usek sing asi kannanaba khongthang lokhatli in situ conservation singdi national park ani wildlife sanctuary taret amasum community reserve taraga mathoi lairi haikenasu pausna makha tanas phongdorakli atopa maruiba pau khranamo marak thana mapalam gi ba yamna nuaita ba thodo amana mayam Uttarakhand glacier kaibada leikidaba mising taraga manga sujinkhre sani gi mathakta thiba khangdri ngarang ayu Uttarakhand gi Samoli district glacier kaibada gi ising isaw thokduna yamna pak sawraba mang takiba thodokta leikidaba migi masing taraga manga sukibaga loinana hauzik phawba miyoi sani gi mathakta hakchang thiba khangdana lairi glacier kairakpa asina district asigi Rani village ki manakta leiba Rasiganga power project manakta sieliba Dowlinganga turelna asauba ising isaw thonkibani siraba amadi thiba khangdriba miyoi ayamba hydropower project thabak suriba miyoi singni haina pawosna makhatari ising isauna torel asida sariba megawatt 520 puthoknaba sem sariba NTPC hydro project ki sarukhara mangta hanbata natana yamdrabada thong manga romsu mangta handuna mafam asigi khungang kharadi phawdok phawjin tawba yahan khidrei thawdo asida laikhidraba amadi mangkhraba miyoi sing thibagi thabaksu akan mamong sathari SDRF NDRF
IT, BP amadi Indian Air Force ki choppersing sizinaduna mi kanbagi thabak asida mating pangli. State government asu soklaba mafamsing asigidama tongana helpline number ama hangdokre. State asigi Minister Trivendra Singha Rawat masamak mafam aduda laktuna fibam yengsin kibaga loinana ma ke lengaki maikeidigi tawba yaba tawgani amadi Prime Minister gasu tattana pau faunari haina mahakna pau mission da phungdokhi isaugi imaidi hantarakpaga loinana mi kanbagi thabakkan sathari adubu asiba amadi thiba khangdaba misingdi leptana hengalakpa yari haina paugi likhun asinasu makhatana su phungdorakli makaza tarak poina masum loisilak poina topa maruiba pau khranamo loisilak poina atenba Manipur gi maruiba pau manamo usoi pokpi pat lanai mioi singna pata tasilamle mari lenaba singi miyeng singsilakli ariba pat singi manungda ama oiriba usoi pokpi pat sieda taba mi khakta ngairi lanai mioi singna pat yaida gari workshop salaiba yauna ringban onthokhtuna aningba apamba mong sizinari haukiba sahi kungi mamangda oiramba part asigi ningthi zaraba saktam amu hanjin hannabagi apamba lei haina part asigi akoibita tariba saubok kabui khulgi khunja luwangjau kamaina phongdokre wafam asi amzugi no air wildlife sanctuary and wetlands campaign gi saruk ama oina Thoubal district ki manung sana leiba part asibu yengsinbagi khongsata phongdokhibane awangjau kamaina hai matamamada patlang haina khangnaramba usoi pokpi part asida nga makhal kiya ama phanglambata natana lamlaki sa usek kayana saktarame lau pari nifuga mariga makhairom park sobo part asigi koibada lilong maiden khong lilong usoi pokpi saubok kabui khulgi khunja singna khundari matam kharagi mamangda society amagi makhada part asi lairambadagi ngasidi lanai mioi singna magi mingda pata onthona khre hairi part ama lairami haibigi saktam mangkraba part asibu kannanaba honabada mari leinaba singna miyeng sangbiyu haina mahakna pukning singsilakli hainasu pau sina makhatana su phongdoragli losilak poina maruiba pau manam furamle Thongju Kendra Tengbang Lupki Executive Member Maibam Lemba Saikun Gomde Apok Panando Ningom Thong Kitna Panung Dalaiba Ngasi Ngarang Numidang Pung Taramathoga Minute Kuntra Rom Tabada Kendra Sigi MLA Minister Bisorjana Maki Scott Kangbu Amaga Laklaga Tamthina Furamle Wafam Ngasi Nuntul Press Kapta Paumisanga Unabada Tengbang Lupki General Secretary Zawan Mutumna Phongdokibane Makna makhata araduna minister gi thawong si tangbang lupna akan mamong da kandem tawi tungda amukhana tawbiganu haikhen su paus na makhata na phungdora clean thank you